ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯨꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯗ ꯊꯣꯡꯕ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯁꯅꯥꯖꯥꯎꯕ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯝꯕꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯔꯝꯃꯤ ꯊꯧꯕ ꯑꯁꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯝꯃꯤ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯗꯕ ꯃꯥꯅ ꯇꯧꯕꯅ ꯐꯔꯦ ꯈꯟꯕ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯊꯧꯕ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯁꯅꯥꯔꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯧꯕꯒꯤ ꯃꯃꯥꯅ ꯍꯣ ꯇꯥꯔꯤꯕꯣ ꯊꯧꯕ ꯍꯩ ꯊꯧꯕ ꯍꯥꯏꯕ ꯁꯤꯒꯩꯖꯟ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥꯁꯤꯗꯤ ꯍꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯁꯥꯎꯕꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯩ ꯅꯪ ꯑꯩꯒꯤ ꯎꯄꯨꯗ ꯊꯅꯝꯕ ꯁꯦꯜꯗꯣ ꯂꯧꯊꯣꯛꯄ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯌꯥꯝꯅ ꯊꯨꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯃꯆꯥꯒꯤ ꯃꯅꯥ ꯂꯩꯔꯝꯃꯤ ꯊꯧꯕꯁꯨ ꯁꯨꯛꯇꯣꯛꯇꯨꯅ ꯀꯩꯅꯣ ꯏꯃ ꯅꯥꯏꯌꯦ ꯄꯩꯁꯥ ꯑꯃꯥꯡꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯍꯣ ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯍꯩ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯅꯪꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯡꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯑꯇꯣꯝꯕ ꯅꯪ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯍꯥ ꯄꯥꯕ ꯑꯁꯥꯏ ꯐꯥꯎꯕꯗ ꯁꯨꯝ ꯊꯣꯛꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯆꯥꯕꯒ ꯆꯠꯄꯒ ꯇꯧꯔꯒ ꯂꯩꯅꯤ ꯍꯥ ꯀꯔꯤꯅ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯨ ꯄꯤꯛꯇ ꯄꯤꯛꯏꯕ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇ꯭ꯔꯦꯗꯅ ꯅꯪꯁꯨ ꯍꯣꯏ ꯄꯥꯕ ꯇꯧꯅꯕ ꯇꯧꯁꯤ ꯑꯗꯣꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯇꯧꯁꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯝꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯀꯣ ꯅꯌꯥꯝꯕꯗꯤ ꯑꯩꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯤꯕꯁꯦ ꯅꯪꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯥꯕꯤ ꯊꯛꯄꯤ ꯇꯧꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯈꯛ ꯎꯒꯅꯨꯅꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯁꯥꯟꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏꯀꯣ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯏꯄꯥꯕꯨ ꯆꯒꯠ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯏꯄꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯏꯄꯥ ꯏꯆꯥ ꯇꯣꯈꯥꯏ ꯂꯩꯅꯒꯅꯤꯀꯣ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯝꯕ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯑꯩ ꯑꯁꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯑꯩ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈꯤ ꯊꯣꯝꯕ ꯊꯥꯏꯅꯗꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯣꯝꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯧꯕꯗꯤ ꯁꯨꯅꯤ ꯅꯣꯝꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯏꯃꯥ ꯑꯩꯁꯨ ꯑꯁꯥꯏ ꯐꯥꯎꯕꯗ ꯊꯣꯛꯎꯒꯦ ꯃꯔꯨꯞꯁꯤꯡꯒ ꯄꯨꯜꯂꯨꯒꯦ ꯍꯩ ꯃꯤ ꯃꯥꯟꯗꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯅꯄꯥꯕꯨꯡꯁꯦ ꯁꯥꯎꯗ꯭ꯔꯤ ꯃꯈꯩꯗꯤꯅꯦ ꯌꯥꯝ ꯐꯕꯅꯤ ꯁꯥꯎꯔꯛꯑꯗꯤ ꯐꯔꯛ ꯇꯥꯕꯅꯤꯀꯣ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯩ ꯉꯥꯃꯨ ꯃꯥꯟꯕ ꯅꯪꯕꯣ ꯑꯁ ꯏꯃꯥꯁꯤꯗꯤ ꯃꯤꯒꯤ ꯃꯃꯥꯗꯤ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯏꯆꯥꯗꯤ ꯐꯖꯩꯅ ꯍꯥꯏꯅꯩ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯀꯔꯤ ꯁꯣꯏꯔꯕꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯃꯤ ꯃꯥꯟꯗꯦ ꯑꯃꯨꯛ ꯍꯥꯏ ꯉꯥꯃꯨ ꯃꯥꯜꯂꯤ ꯑꯃꯨꯛ ꯍꯥꯏ ꯈꯪꯗ꯭ꯔꯗ ꯍꯩ ꯅꯪ ꯀꯗꯔ ꯇꯧꯔꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯁꯦꯜꯗꯣ ꯅꯪ ꯂꯧꯕ꯭ꯔꯥ ꯂꯧꯗꯕ꯭ꯔꯥ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯔꯝ ꯃꯣꯛꯄꯧ ꯍꯥꯏꯔꯛꯑꯣ ꯑꯁ ꯄꯦꯜꯂꯕꯅꯤ ꯑꯣ ꯂꯧꯋꯦ ꯌꯥꯔꯕꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯊꯣꯛꯑꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯧꯕꯁꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯆꯥꯎꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯁꯣꯝꯗꯅ ꯊꯧꯕ ꯉꯥꯎꯁꯤꯟꯅꯕ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯇꯣꯝꯕꯅ ꯏꯇꯥ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯊꯣꯏꯆꯥ ꯍꯥꯏꯕꯤꯗꯣ ꯐꯖꯩ ꯂꯥꯏꯃ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯈꯨꯐꯖꯝꯅꯤꯀꯣ ꯆꯥꯎꯕꯅ ꯑꯣ ꯐꯖꯕꯅꯤ ꯐꯖꯔꯤ ꯃꯇꯤꯛ ꯅꯥꯄꯜꯁꯨ ꯌꯥꯝ ꯀꯥꯕꯅꯤ ꯊꯣꯏꯍꯦꯟꯅ ꯑꯇꯩ ꯈꯪꯗꯦ ꯏꯇꯥꯎ ꯊꯧꯕꯒ ꯈꯪꯅꯕ ꯁꯅꯥꯔꯩꯁꯨ ꯐꯖꯕꯅꯤꯗ ꯊꯧꯕꯅ ꯍꯦꯔꯥ ꯑꯇꯩ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯩꯒꯤ ꯁꯅꯥꯔꯩꯒꯗꯤ ꯄꯨꯁꯤꯜꯂꯛꯀꯅꯨꯗ ꯆꯥꯎꯕꯅ ꯏꯁ ꯏꯇꯥꯎꯒꯤꯁꯦ ꯅꯪꯒꯤ ꯁꯅꯥꯔꯩꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯨꯟꯈꯤꯅꯤ ꯈꯟꯕꯒꯤ ꯋꯥꯔꯣ ꯑꯗꯨꯃꯥꯏꯅꯒꯗꯤ ꯈꯟꯒꯅꯨꯍꯦ ꯐꯅꯌꯥꯝ ꯑꯣꯛꯇ꯭ꯔꯁꯨ ꯃꯔꯨꯞꯀꯤ ꯅꯨꯄꯤꯗ ꯃꯤꯇꯥꯒꯗꯕ ꯅꯠꯇꯦꯀꯣ ꯇꯣꯝꯕꯅ ꯌꯥꯔꯤꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯅ ꯈꯟꯅꯁꯤꯅꯦ ꯍꯣꯔꯦꯟꯗꯤ ꯉꯥꯅꯨ ꯑꯣꯏꯅ ꯇꯧꯔꯁꯤꯔꯣ ꯊꯧꯕꯅ ꯌꯥꯏ ꯉꯁꯤꯗꯤ ꯉꯥꯅꯨ ꯑꯗꯨꯒ ꯐꯖꯅ ꯍꯦꯛꯇ ꯄꯥꯏꯊꯕ ꯍꯥꯏꯗꯨꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯈꯛ ꯊꯛꯄꯅꯤ ꯌꯥꯏ ꯀꯩꯅꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯆꯠꯄ ꯌꯥꯕ ꯆꯠꯂꯝꯃꯤ ꯁꯅꯥꯔꯩꯒꯁꯨ ꯎꯅꯔꯝꯃꯤ ꯀꯩꯅꯣ ꯇꯥꯟꯊꯧꯕ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ ꯑꯣ ꯂꯥꯛꯄꯒ ꯌꯥꯗ꯭ꯔꯕꯣ ꯌꯥꯗ꯭ꯔꯗꯤ ꯆꯠꯈ꯭ꯔꯣ
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯁꯤꯅꯦ ꯁꯅꯥꯔꯩꯗꯨ ꯄꯥꯈꯠꯂꯞꯇꯧꯅ ꯑꯁ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯍꯦꯛꯇ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯑꯗꯣ ꯇꯥꯊꯧꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯏ ꯅꯃꯥꯟꯅꯕ ꯏꯔꯣꯏ ꯃꯥꯟꯕ ꯌꯣꯡ ꯃꯥꯟꯕ ꯃꯌꯥꯝꯁꯦ ꯑꯩ ꯎꯅꯕ ꯂꯥꯛꯄꯗ ꯑꯗꯨꯝ ꯄꯨꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯃꯣꯏꯁꯤꯡꯁꯦ ꯁꯅꯥꯔꯩ ꯅꯪꯅ ꯈꯪꯗꯕꯩꯅꯦ ꯌꯥꯝ ꯐꯕꯅꯦ ꯍꯣ ꯐꯔꯝꯅꯤꯌꯦ ꯅꯪꯅ ꯐꯅ ꯈꯟꯕꯗꯨꯅ ꯐꯅ ꯂꯣꯏꯅ ꯎꯕꯅꯦ ꯍꯣꯏꯁꯦ ꯌꯥꯔꯦ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪꯅ ꯉꯥꯡ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯗꯧ ꯂꯩꯔꯤꯒꯦ ꯋꯥꯔꯤꯒ ꯑꯝꯇ ꯂꯩꯇꯦ ꯑꯁ ꯌꯥꯔꯦꯁꯦ ꯑꯃꯨꯛ ꯄꯩꯗꯅ ꯂꯩꯔꯦ ꯄꯩꯔꯨꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯊꯧꯕꯒꯤ ꯃꯔꯨꯞ ꯀꯥꯔꯟ ꯈꯔ ꯇꯥꯕ ꯊꯣꯏꯔꯦꯟꯅ ꯅꯕꯥꯅꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯨꯏꯃꯜꯂꯦꯗ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯔꯤꯕꯅꯣ ꯊꯧꯕ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯗꯨ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯑꯣꯏꯃ ꯈꯪꯉꯤꯌꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯗꯤ ꯏꯇꯥꯎ ꯅꯪꯁꯦ ꯐꯔꯦ ꯇꯥ ꯊꯧꯕ ꯇꯥ ꯊꯣꯏꯔꯦꯟ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯊꯣꯏꯔꯦꯟ ꯑꯃꯗꯤ ꯊꯧꯕ ꯑꯅꯤꯁꯨ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯆꯪꯉꯣ ꯏꯇꯥꯎ ꯅꯪꯁꯤꯗꯤꯀꯣ ꯋꯥꯔꯤꯒ ꯑꯃꯠꯇ ꯁꯥꯍꯧꯗꯦ ꯃꯇꯨꯡꯗꯤ ꯅꯪ ꯎꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯕ ꯑꯃꯗꯤ ꯁꯅꯥꯔꯩꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡꯅꯗꯤ ꯊꯧꯕꯕꯨ ꯄꯥꯝꯂꯝꯗꯦ ꯊꯧꯕꯒꯤ ꯂꯝꯆꯠ ꯃꯨꯟꯅ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯆꯥꯅ ꯂꯦꯞꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯁꯥꯎꯅꯔꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯃꯈꯥꯗ ꯃꯅꯥꯎ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯃꯗꯤ ꯊꯧꯕꯕꯨ ꯃꯌꯥ ꯑꯣꯏꯕ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡꯅ ꯏꯟꯊꯣꯔꯛꯑꯝꯃꯤ ꯏꯟꯊꯣꯔꯛꯂꯕꯁꯨ ꯊꯧꯕꯒꯤ ꯏꯃꯨꯡꯅ ꯃꯈꯣꯏꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯅꯥꯔꯩ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯂꯨꯔꯕ ꯃꯇꯨꯡ ꯃꯀꯨꯒꯤ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯄꯥꯕ ꯆꯥꯁꯤꯗ ꯂꯩꯔꯦ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯗ ꯊꯅꯝ ꯅꯃꯥ ꯑꯄꯨꯝꯕꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯄꯥꯕ ꯏꯃꯥꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯍꯧꯒꯠꯈꯤꯕ ꯍꯤꯡꯒꯣꯜꯗ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯒꯣꯜꯗ ꯆꯪꯈꯤꯕꯅꯤ ꯄꯥꯕ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯣ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯈꯔ ꯅꯐꯝꯗ ꯁꯤꯟꯅꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯍꯣꯏ ꯄꯥꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯃꯧꯗ ꯊꯧꯕꯁꯦ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯗꯨꯅ ꯂꯥꯛꯄꯅ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕꯅꯤ ꯑꯩꯈꯣꯏꯅ ꯐꯅ ꯋꯥꯔꯛꯇꯨꯅꯁꯨ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯧꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯗꯨꯅ ꯏꯃꯧꯅ ꯊꯧꯕꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯛꯎꯀꯣ ꯑꯍꯣꯏ ꯄꯥꯕ ꯅꯃꯧꯅ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ ꯑꯁꯨꯝꯅ ꯁꯅꯥꯔꯩꯕꯨ ꯊꯣꯡꯕ ꯑꯃꯗꯤ ꯂꯩꯃꯅ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯕ ꯍꯦꯜꯂꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯈꯣꯏꯅ ꯌꯨ ꯊꯛꯄ ꯌꯥꯕ ꯊꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯠꯅꯕ ꯍꯧꯕꯗꯒꯤ ꯐꯨꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯥꯝꯗꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯊꯣꯡꯕ ꯑꯃꯗꯤ ꯂꯩꯃꯒꯤ ꯌꯨꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯃꯅ ꯂꯩꯃ ꯅꯆꯥꯁꯤ ꯈꯔ ꯋꯥꯔꯛꯎ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯈꯩ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ ꯃꯤꯒꯤ ꯃꯆꯥ ꯃꯁꯨ ꯁꯤꯕ ꯆꯪꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯅꯈꯣꯏꯅ ꯂꯧꯒꯗꯕꯅꯤꯀꯣ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯌꯦꯡꯉꯣꯏ ꯊꯣꯡꯕ ꯅꯆꯥꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯣꯏꯔꯁꯤ ꯅꯈꯣꯏꯅ ꯅꯆꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯥꯎ ꯆꯥꯎꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯌꯨ ꯊꯣꯡꯕ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯈꯨꯔꯥꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤꯁꯨ ꯌꯥꯖꯔꯦ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯀꯟꯈꯠꯆꯔꯣꯏ ꯏꯆꯥꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯟꯅꯖꯔꯕꯅꯤ ꯊꯣꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯆꯥ ꯃꯥꯒꯤ ꯍꯛꯇꯛꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯖꯠ ꯑꯃꯗ ꯍꯤꯡꯖꯔꯝꯕ ꯊꯣꯝꯕ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯊꯧꯕꯒꯤ ꯍꯛꯇꯛꯇ ꯏꯖꯠ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯊꯧꯕꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯗꯕ ꯈꯨꯟ ꯑꯁꯤꯒꯤ ꯊꯪꯅꯕ ꯈꯨꯟ ꯑꯗꯨꯗ ꯊꯣꯝꯕꯒꯤ ꯍꯤꯡꯒꯣꯜ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯦꯞꯅꯔꯦ ꯊꯧꯕ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯧ ꯀꯌꯥ ꯎꯠꯂꯕꯁꯨ ꯊꯣꯝꯕ ꯊꯃꯣꯏ ꯀꯟꯗꯨꯅ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯄꯥꯎꯈꯨꯝ ꯈꯪꯖꯤꯟꯅꯈꯤꯗ꯭ꯔꯦ ꯁꯥꯎꯗꯣꯛꯇꯅ ꯁꯥꯎꯔꯛꯄ ꯊꯣꯝꯕꯅꯤ ꯑꯗꯨꯅ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯥꯕꯨ ꯌꯦꯛꯈ꯭ꯔꯦ ꯃꯆꯥ ꯑꯇꯣꯝꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯈ꯭ꯔꯦ ꯊꯧꯕꯒꯤ ꯄꯨꯟꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯡꯇ ꯊꯨꯡꯗꯨꯅꯇ ꯂꯥꯛꯄ ꯃꯍꯥꯛꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯁꯨꯗꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯕ ꯌꯦꯡꯂꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯌꯥꯅꯗꯨꯅ ꯊꯧꯕ ꯑꯗꯣ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯇꯥꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯊꯧꯕ ꯍꯧꯖꯤꯛꯇꯤ ꯁꯨꯗ ꯅꯣꯝꯗꯕ ꯌꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯇꯥꯔꯝꯃꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯏ ꯍꯥꯏꯕ
ꯊꯧꯕ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯂꯦ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯃꯥꯡꯍꯜꯂꯨꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯃꯗꯨ ꯃꯌꯥꯝ ꯈꯟꯗꯨꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯁꯅꯥꯔꯩ ꯑꯃꯗꯤ ꯊꯧꯕ ꯂꯩꯔꯝꯃꯤ ꯊꯧꯕꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯅꯥꯔꯩꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯃꯥꯅ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯌꯥꯗꯕꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯧꯕꯅ ꯁꯅꯥꯔꯩ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯀꯥꯏꯗ ꯂꯩꯒꯦ ꯍꯩꯃꯥ ꯃꯁꯤꯕꯨ ꯇꯥꯗ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯍꯣ ꯁꯅꯥꯔꯩ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯅꯅꯥ ꯄꯪꯉꯕꯣ ꯅꯪꯕꯨ ꯍꯥ ꯑꯍꯣ ꯇꯥꯔꯦ ꯇꯥꯔꯦ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯧꯔꯤꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯃꯤ ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯉꯥꯏꯍꯥꯛ ꯍꯤꯞꯊꯔꯨꯔꯦ ꯅꯪꯕꯨ ꯅꯁꯥꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯅꯥꯔꯩ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯥ ꯊꯧꯕ ꯅꯪ ꯃꯄꯥ ꯑꯣꯏꯒꯗꯧꯔꯤ ꯑꯥꯏ ꯑꯁꯦꯡꯕꯒꯤꯔꯣ ꯁꯅꯥꯔꯩ ꯍꯥ ꯑꯁꯦꯡꯕꯒꯤ ꯑꯩꯕꯨ ꯃꯄꯥ ꯑꯣꯏꯒꯗꯧꯔꯕ ꯊꯧꯕ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯣꯏꯔꯝꯂꯒꯗꯤ ꯃꯈꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯒꯗꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯃꯁꯤꯃꯗꯤ ꯐꯪꯗ꯭ꯔꯦ ꯁꯅꯥꯔꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯊꯥꯕꯛ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ ꯊꯧꯕꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯌꯨ ꯊꯛꯇꯨꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯃꯤ ꯉꯁꯤꯁꯨ ꯊꯧꯕ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯊꯣꯡ ꯍꯥꯡꯉꯣ ꯅꯨꯄꯤ ꯍꯣ ꯇꯥꯗ꯭ꯔꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕ ꯑꯁꯤꯕꯣ ꯍꯣ ꯁꯅꯥꯔꯩ ꯊꯣꯡ ꯍꯥꯡꯉꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯂꯥꯛꯑꯦ ꯇꯥ ꯊꯧꯕ ꯀꯩꯅꯣ ꯇꯧꯕꯤꯔꯛꯏꯁꯤꯅ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯄꯨꯟꯁꯤꯁꯦ ꯀꯅꯥꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯂꯣꯏꯅꯃꯛꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕꯅꯤꯅꯦ ꯀꯩꯅꯣ ꯇꯥ ꯊꯧꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯆꯥ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯁꯤꯒꯤꯗꯃꯛꯇ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯍꯩ ꯅꯨꯄꯤ ꯑꯉꯥꯡꯅ ꯄꯦꯄꯥ ꯀꯞꯄꯛꯀꯅꯨꯀꯣ ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯁꯅꯥꯔꯩꯁꯨ ꯁꯨꯠ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯒꯠꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯕꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯇꯥ ꯊꯧꯕ ꯑꯩ ꯉꯁꯤꯗꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯂꯥꯛꯀꯗꯧꯔꯤꯕ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯇꯥ ꯊꯧꯕ ꯌꯨ ꯊꯛꯄ ꯂꯦꯞꯄꯤꯔꯣ ꯀꯩꯗꯧꯕꯒꯦ ꯁꯅꯥꯔꯩ ꯑꯍꯣꯏ ꯑꯩ ꯊꯛꯇꯅꯕꯗꯤ ꯍꯣꯠꯅꯒꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯣꯏꯅ ꯊꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏ ꯏꯆꯥ ꯑꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯊꯛꯇꯅꯕ ꯍꯣꯠꯅꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯩ ꯈꯔꯗꯤ ꯊꯛꯀꯅꯤ ꯑꯩ ꯊꯥꯖꯗꯦ ꯇꯥ ꯊꯧꯕ ꯑꯗꯨꯅ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯄꯤꯌꯨ ꯊꯧꯕ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯀꯩꯅꯣ ꯁꯅꯥꯔꯩ ꯁꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯆꯤꯡꯅꯕ ꯑꯁꯤ ꯀꯣꯛꯅꯕ ꯋꯥꯁꯛꯑꯣ ꯇꯥ ꯊꯧꯕ ꯊꯧꯕ ꯎꯄꯥꯏ ꯂꯩꯇꯅ ꯁꯅꯥꯔꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥ ꯑꯗꯨꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯑꯩꯅ ꯏꯆꯥ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯐꯥꯎꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯨ ꯊꯛꯂꯔꯣꯏ ꯌꯥꯔꯕ ꯁꯅꯥꯔꯩ ꯌꯥꯔꯦ ꯇꯥ ꯊꯧꯕ ꯁꯣꯝꯗꯅ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒ ꯈꯠꯅꯔꯤ ꯍꯣ ꯅꯨꯄꯥ ꯅꯪꯕꯨ ꯊꯃꯣꯏꯒ ꯑꯃꯠꯇ ꯄꯥꯟꯕꯤꯗ꯭ꯔꯕ꯭ꯔꯣ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯕꯨ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯑꯌꯨꯛ ꯑꯁꯤꯗ ꯆꯔꯣꯏꯗꯧꯅ ꯄꯦꯄꯥ ꯉꯥꯡꯉꯤꯁꯤꯅ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯆꯥ ꯅꯨꯄꯥꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯊꯣꯛꯀꯅꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯣ ꯃꯥꯕꯣ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯅ ꯌꯦꯡꯕꯤꯕꯗꯤ ꯌꯥꯗꯕ꯭ꯔꯕ ꯑꯩ ꯌꯥꯔꯦ ꯃꯥꯒꯤ ꯋꯥ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯏꯆꯥ ꯏꯃꯧꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯇꯁꯦꯡꯅ ꯀꯔꯤ ꯄꯥꯎꯅꯣ ꯅꯆꯥ ꯑꯣꯛꯇꯕꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯝꯃꯦ ꯍꯥꯏꯒꯦ ꯑꯩꯈꯣꯏꯁꯦ ꯏꯃꯧꯅ ꯏꯃꯤꯠꯇ ꯏꯁꯨ ꯎꯍꯟꯕꯤꯒꯗꯧꯔꯕꯅꯦ ꯀꯔꯤ ꯍꯥꯏꯕ ꯑꯁꯦꯡꯕ꯭ꯔꯅꯦ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯅ ꯑꯃꯨꯛ ꯃꯁꯤꯗ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯣ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯐꯥꯎꯕ ꯑꯁꯤꯗ ꯏꯆꯥ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯇꯧꯒꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯌꯥꯎꯅ ꯄꯨꯟꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯂꯩꯍꯟꯒꯦ ꯍꯥꯏꯕꯗꯣ ꯉꯝꯗꯦ ꯑꯗꯨꯒ ꯃꯃꯥ ꯑꯩ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯧꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯑꯃꯨꯛ ꯁꯥꯎꯔꯛꯑꯝꯃꯤ ꯅꯨꯡꯒꯨꯝ ꯀꯜꯂꯝꯕ ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯠꯊꯕ ꯍꯧꯔꯛꯂꯝꯂꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯑꯁꯥꯎꯕꯒꯤ ꯃꯩꯅ ꯊꯨꯡꯈ꯭ꯔꯦ ꯅꯆꯥꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯏꯃꯧꯒꯤ ꯈꯖꯤꯛꯇ ꯈꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯍꯣꯏꯅꯦ ꯏꯃꯧꯕꯨꯗꯤ ꯑꯩꯁꯨ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯃꯃꯥ ꯑꯗꯨꯕꯨ ꯅꯆꯥ ꯑꯣꯛꯇꯕ ꯑꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯗ
ꯑꯩꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯅꯨꯄꯥ ꯅꯪꯅ ꯁꯥꯎꯔꯕꯁꯨ ꯑꯩ ꯏꯃꯧꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯤꯇ ꯌꯦꯡꯕꯤꯔꯨꯒꯦ ꯍꯩ ꯃꯃꯥ ꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯗꯅ ꯄꯥꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯖꯅꯤ ꯅꯆꯥꯗꯣ ꯑꯩꯈꯣꯏꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄ ꯑꯗꯨꯅ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯔꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯕ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯈꯪꯂꯛꯂꯅꯤ ꯏꯆꯥꯅꯤ ꯀꯔꯤꯒꯤꯗꯤ ꯅꯨꯡꯁꯤꯔꯣꯏ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅ ꯉꯝꯅꯕ ꯄꯨꯟꯁꯤꯒꯤ ꯑꯥꯔꯊ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯃꯐꯝꯗ ꯏꯁꯣꯔꯅ ꯁꯤꯟꯕꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯃꯃꯥ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯂꯝꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯪꯁꯨ ꯈꯣꯡꯒꯟ ꯇꯥꯕ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯈꯪꯗ꯭ꯔꯦꯗ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯗꯧꯔꯤꯗ ꯂꯩꯃꯅ ꯃꯆꯥ ꯃꯃꯧꯒꯤ ꯃꯅꯥꯛ ꯆꯠꯅꯤꯡꯂꯕꯁꯨ ꯊꯣꯝꯕꯕꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ ꯊꯧꯕꯁꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯉꯥꯎꯗꯨꯅ ꯂꯩꯔꯛꯄꯅ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯍꯩꯔꯝꯗꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯉꯝꯅꯕ ꯃꯥꯁꯨ ꯍꯣꯠꯅꯔꯤ ꯃꯌꯥꯝꯕꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯕꯁꯨ ꯊꯧꯕ ꯃꯇꯦꯡ ꯑꯗꯨ ꯂꯧꯔꯝꯗꯦ ꯃꯍꯥꯛꯁꯨ ꯁꯤꯡꯅꯗꯨꯅ ꯑꯩꯁꯨ ꯉꯝꯒꯅꯤ ꯀꯅꯥꯗꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯤꯡꯒꯅꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯁꯅꯥꯔꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯅꯋꯥ ꯑꯗꯣ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯃꯅꯤ ꯊꯧꯕ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯅ ꯌꯨ ꯊꯛꯁꯤ ꯍꯥꯏꯕꯗ ꯊꯧꯕ ꯌꯥꯔꯝꯗꯦ ꯅꯨꯄꯥ ꯑꯃꯅ ꯊꯧꯕ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯅꯒꯨꯟ ꯈꯪꯉꯤꯗ ꯌꯥꯝꯗꯕꯤꯗ ꯁꯤꯈꯛ ꯄꯥꯏꯌꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯏꯇꯥꯎ ꯊꯧꯕꯗꯤ ꯅꯨꯄꯤꯅ ꯉꯝꯕꯅꯤꯅ ꯇꯣꯛꯑꯣ ꯍꯣꯔꯦꯟ ꯅꯨꯄꯤꯅ ꯑꯃꯨꯛ ꯐꯨꯕꯤꯅꯤ ꯅꯠꯇ꯭ꯔꯅꯦ ꯊꯧꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯊꯧꯕꯗꯤ ꯅꯨꯄꯤꯅ ꯍꯥꯏꯈꯩ ꯏꯟꯕꯅꯤꯀꯣ ꯆꯣ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯤꯒꯤ ꯙꯥꯃꯔꯥ ꯆꯣ ꯅꯇꯨꯒꯤ ꯃꯅꯥꯛꯇ ꯆꯣ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯔꯨꯞꯁꯤꯡꯅ ꯊꯧꯕꯕꯨ ꯀꯔꯦꯝꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯅꯗꯤ ꯌꯥꯝꯅ ꯍꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯃꯁꯥꯅ ꯄꯥꯝꯗꯕ ꯊꯕꯛꯇ ꯅꯝ ꯍꯥꯗꯨꯅ ꯄꯤꯊꯛꯀꯅꯨ ꯃꯍꯥꯛꯄꯨ ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯗꯨꯗ ꯊꯧꯕꯁꯨ ꯅꯨꯄꯥ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯄꯟꯗꯨꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯀꯥꯎꯔꯗꯨꯅ ꯌꯨ ꯑꯗꯨ ꯊꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯧꯕꯅ ꯌꯨ ꯊꯛꯇꯨꯅ ꯍꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯅꯥꯔꯩ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯆꯥ ꯄꯟꯗꯨꯅ ꯋꯥꯁꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯕꯒꯤ ꯁꯅꯥꯔꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯑꯁꯤ ꯃꯤꯀꯨꯞ ꯑꯃꯗ ꯇꯨꯝꯊꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕ ꯆꯥꯈꯤ ꯊꯛꯈꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯂꯝꯗꯦ ꯁꯅꯥꯔꯩꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯪꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯃ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯊꯣꯝꯕꯅ ꯀꯧꯔꯤꯕ ꯑꯗꯨ ꯁꯅꯥꯔꯩꯅ ꯇꯥꯔꯝꯗꯦ ꯁꯅꯥꯔꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥ ꯀꯔꯤꯅꯣ ꯇꯥ ꯊꯧꯕꯅ ꯈꯟꯕꯤꯔꯤꯕ ꯑꯗꯨꯕꯨ ꯏꯆꯥ ꯄꯟꯗꯨꯅ ꯋꯥꯁꯛꯂꯕ ꯐꯥꯎꯕ ꯀꯔꯤꯒꯤ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯄꯤꯗ꯭ꯔꯤꯕꯅꯣ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯪꯕꯨ ꯊꯥꯖꯩ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯅꯪꯅ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯑꯃꯗꯤ ꯏꯆꯥꯒꯤ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯀꯧꯁꯤꯟ ꯍꯧꯁꯤꯟꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯐꯔꯦ ꯑꯩꯁꯦ ꯅꯐꯝꯗ ꯌꯥꯝꯅ ꯌꯦꯠꯂꯕ ꯅꯠꯇ꯭ꯔꯥ ꯇꯥ ꯊꯧꯕꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯁꯤꯈꯤꯕ ꯑꯗꯨꯔꯣ ꯍꯣꯏ ꯐꯔꯦ ꯅꯪ ꯌꯥꯝꯅ ꯁꯤꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯁꯤꯈ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯑꯋꯥꯕ ꯄꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈ꯭ꯔꯣ ꯅꯪ ꯋꯥꯏ ꯁꯪꯅꯅꯦ ꯑꯩ ꯍꯤꯡꯖꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯈꯟꯊꯕ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯁꯅꯥꯔꯩꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨꯗꯕꯒꯤ ꯃꯍꯩꯅꯦ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯀꯞꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯅꯥꯔꯩ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯄ ꯑꯣꯏꯕꯅ ꯁꯅꯥꯔꯩ ꯐꯔ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯈꯪꯅꯔꯝꯗꯦ ꯑꯗꯨꯒ ꯌꯨꯝꯁꯨ ꯂꯟꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯂꯥꯎꯔꯤꯕ ꯑꯗꯣ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯤꯀꯨꯞ ꯑꯁꯦ ꯏꯆꯥ ꯎꯅꯕ ꯃꯤꯀꯨꯞ ꯑꯁꯤꯁꯨ ꯑꯃꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯩꯔꯤꯕ ꯁꯅꯥꯔꯩ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯂꯩꯔꯝꯗꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ
ꯂꯨꯅ ꯆꯥꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯨꯅ ꯊꯝꯕꯤꯒꯗꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯅꯥꯔꯩꯗꯤ ꯋꯥꯈꯜ ꯇꯥꯗꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯉꯁꯤꯗꯤ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯕ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯅꯕ ꯃꯗꯣꯝ ꯀꯅꯥ ꯌꯥꯎꯗꯅ ꯋꯥꯅ ꯃꯆꯥꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯝꯂꯕ ꯃꯇꯨꯡ ꯁꯅꯥꯔꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ꯫ ꯁꯣꯝꯗꯅ ꯊꯧꯕ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯁꯥꯎꯔꯅꯨ, ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯐꯝꯗ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯈꯤꯗ꯭ꯔꯦ, ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯊꯧꯕꯅ ꯁꯅꯥꯔꯩꯕꯨ ꯀꯧꯕ ꯌꯥꯕ ꯀꯧꯔꯕꯁꯨ ꯁꯅꯥꯔꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯀꯧꯕ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗ ꯊꯧꯕ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯎꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯅꯥꯔꯩꯒꯤ ꯐꯤꯕꯝ, ꯅꯥꯀꯟꯗꯅ ꯑꯉꯥꯡ ꯅꯋꯥ ꯑꯃꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯑꯗꯣ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯧꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯅꯥꯔꯩ ꯀꯩꯅꯣ ꯅꯪꯅ ꯏꯐꯝꯗ ꯎꯍꯜꯂꯤꯕꯁꯤꯕꯣ? ꯌꯥꯔꯣꯏꯌꯦ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ꯫ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ ꯁꯅꯥꯔꯩ, ꯌꯥꯔꯣꯏꯌꯦ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯛꯇꯕ ꯑꯩꯅ ꯅꯥꯋꯣꯛꯅ ꯀꯣꯟꯒꯅꯤ? ꯀꯔꯤꯅꯣ ꯅꯪꯅ ꯏꯐꯝꯗ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯁꯅꯥꯔꯩ? ꯋꯥꯈꯜ ꯇꯥꯔꯨꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯏꯐꯝꯗ ꯐꯣꯡꯍꯟꯅꯤꯡꯂꯤꯕ ꯅꯪꯒꯤ ꯄꯥꯎꯈꯣꯡ? ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯔꯨꯕꯅ ꯅꯪꯒꯤ ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯩꯅ ꯐꯣꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯣꯏꯈ꯭ꯔꯦ ꯁꯅꯥꯔꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯧꯕ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯇꯧꯖꯈꯤꯕ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯣꯏꯍꯧꯔꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯤꯡꯉꯝꯗꯕ꯫ ꯅꯥꯁꯣꯟ ꯄꯤꯛꯅꯁꯨ ꯇꯥꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ, ꯑꯩꯉꯣꯟꯗ ꯌꯦꯠꯀꯗꯕꯒꯤ ꯃꯍꯨꯠ ꯁꯤꯈ꯭ꯔꯣ꯫ ꯋꯥꯍꯩ ꯑꯁꯤꯅ ꯊꯧꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯂꯔꯦ꯫ ꯑꯣꯏꯍꯧꯔꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ, ꯑꯣꯏꯍꯧꯔꯒꯅꯤ ꯅꯤꯡꯉꯝꯗꯕ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯣꯏꯍꯧꯔꯦ ꯃꯃꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯥ꯫ ꯑꯁꯨꯝꯅ ꯊꯧꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯐꯠꯇꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯆꯥꯒꯤ ꯃꯅꯥꯛꯇ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯃꯃꯥ ꯌꯥꯎꯗꯅ ꯀꯔꯝꯅ ꯌꯣꯛꯀꯅꯤ? ꯀꯔꯤ ꯍꯩꯒꯅꯤ ꯊꯧꯕꯅ? ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯃꯥ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯊꯤꯅ ꯆꯩꯗꯨꯅ ꯇꯥꯟꯅꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯅ ꯃꯆꯥꯕꯨ ꯉꯝꯅꯕ ꯃꯃꯥ ꯌꯥꯎꯗꯅ ꯅꯥꯎꯀꯣꯜꯂꯝꯃꯤ꯫ ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕ, ꯇꯣꯛꯎꯃꯤ, ꯇꯣꯛꯑꯣ, ꯀꯞꯂꯅꯨꯁꯦ ꯀꯞꯂꯅꯨꯁꯦ꯫ ꯑꯣ ꯄꯄꯥꯒꯤ ꯊꯣꯏꯕ, ꯅꯪꯕꯨ ꯀꯞꯂꯅꯣꯃꯤ꯫ ꯐꯠꯇ꯭ꯔꯕ ꯅꯄꯥ ꯑꯩꯁꯦ ꯅꯪꯅ ꯑꯣꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕꯣ? ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯔꯩ ꯇꯧꯔꯝꯕ ꯑꯉꯥꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯇꯧꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗ ꯊꯧꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯃꯔꯥꯏꯕꯛꯇ ꯆꯨꯞꯇꯨꯅ, ꯏꯄꯥꯒꯤ ꯊꯣꯏꯕ, ꯅꯄꯥ ꯑꯩꯅ ꯐꯠꯇꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯏꯄꯥꯅ ꯑꯣꯏꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯊꯧꯕꯅ ꯃꯆꯥꯕꯨ ꯋꯥꯅ ꯌꯣꯛꯂꯛꯈꯤ꯫ ꯃꯇꯝꯗꯤ ꯀꯅꯥꯁꯨ ꯈꯥꯡꯕ ꯉꯝꯗ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕ ꯆꯍꯤ 9 ꯐꯥꯔꯦ꯫ ꯊꯣꯏꯕꯁꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯝꯃꯤ꯫ ꯃꯄꯥ ꯊꯧꯕꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯇꯧꯔꯝꯕ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯃꯄꯥꯒꯤ ꯃꯆꯥ ꯍꯥꯏꯕꯗோ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯄꯥꯕ, ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯄꯨꯕꯤꯌꯨ꯫ ꯏꯆꯥꯕꯨ ꯊꯕꯛ ꯁꯨꯕ ꯍꯩꯒꯗ꯭ꯔꯥꯅꯦ? ꯍꯩꯇ꯭ꯔꯁꯨ ꯄꯥꯕ ꯍꯣꯏꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯒꯦ, ꯑꯩꯁꯨ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗ ꯍꯩꯅꯕ꯫ ꯌꯥꯗꯦ, ꯏꯆꯥ ꯋꯥꯒꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ, ꯏꯆꯥꯅ ꯄꯥꯝꯕ ꯄꯨꯝꯕ ꯏꯄꯥꯅ ꯂꯩꯔꯛꯀꯅꯤ꯫ ꯄꯥꯕ, ꯊꯕꯛ ꯁꯨꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯊꯣꯏꯕ, ꯊꯕꯛ ꯁꯨꯕꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯑꯣꯏꯅꯗꯤ ꯋꯥꯗꯦ꯫ ꯑꯩꯅ ꯋꯥꯕꯗꯤ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯊꯧꯕ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯕ, ꯅꯪꯅ ꯋꯥꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯄꯥꯕ꯫ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯏꯐꯝꯗ ꯎꯠꯂꯝꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯗ ꯇꯥꯈꯤꯕ ꯅꯤꯡꯉꯝꯗꯕꯒꯤ ꯄꯥꯎꯈꯣꯡ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤ꯫ ꯀꯩꯅꯣ ꯄꯥꯕ? ꯄꯥꯕꯅ ꯍꯥꯏꯗꯣ ꯑꯩ ꯀꯩꯝ ꯈꯪꯗꯤꯌꯦ, ꯈꯪꯅꯕ ꯍꯥꯏꯌꯣ꯫ ꯀꯩꯝꯇ ꯅꯠꯇꯤꯌꯦ ꯊꯣꯏꯕ꯫ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯂꯕꯁꯨ ꯃꯤꯒ ꯈꯠꯅꯕ ꯌꯥꯗꯦ, ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ? ꯍꯣꯏ ꯇꯥꯏ, ꯑꯗꯣ ꯃꯣꯏꯅ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯔꯦ꯫ ꯅꯃꯥꯗꯣ ꯅꯄꯥꯅ ꯍꯥꯠꯄꯅꯤ, ꯅꯪꯗꯤ ꯃꯤ ꯍꯥꯠꯄ ꯊꯃꯣꯏ ꯄꯥꯟꯗꯕꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯕ ꯀꯤ ꯍꯥꯏꯌꯦ꯫ ꯑꯗꯣ ꯄꯥꯕ, ꯃꯣꯏꯅ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ? ꯊꯣꯏꯕ, ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ, ꯄꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯄꯥꯕ, ꯑꯩꯒꯤꯁꯨ ꯏꯃꯥ ꯂꯩꯔꯝꯕ꯭ꯔꯥ? ꯏꯃꯥꯅ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯄꯥꯕ? ꯂꯩꯔꯝꯃꯦ, ꯅꯪꯒꯤ ꯏꯃꯥ ꯀꯔꯤꯒꯤ ꯂꯩꯔꯝ? ꯅꯃꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝꯅ ꯌꯥꯗꯗꯨꯅ ꯅꯃꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯄꯥꯕ, ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ? ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯁꯦ ꯅꯪ ꯈꯛꯀꯤꯅꯦ,
ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯃꯥꯅꯗꯤ ꯑꯗꯨꯅ ꯊꯣꯏꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯃꯥꯕꯨ ꯄꯜꯂꯛꯀꯅꯨꯀꯣ ꯍꯣꯏ ꯄꯥꯕ ꯑꯗꯣ ꯄꯥꯕ ꯊꯕꯛ ꯆꯠꯂꯨꯔꯣ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯑꯩꯒꯤ ꯉꯥꯃꯨꯛꯁꯨ ꯂꯩꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯄꯥꯕ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ ꯊꯣꯏꯕ ꯍꯣꯏ ꯄꯥꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯣꯏꯕ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯃꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯂꯥꯛꯑꯣ ꯊꯣꯏꯕ ꯁꯥꯟꯅꯁꯦ ꯏꯇꯥꯎ ꯃꯣꯏꯅ ꯆꯩꯔꯛꯀꯅꯤ ꯇꯜꯂꯦ ꯂꯥꯛꯇ ꯂꯥꯛꯎꯅꯦ ꯑꯩꯅ ꯌꯥꯎꯍꯟꯗꯣꯏꯅꯦ ꯃꯣꯏꯅ ꯌꯥꯎꯍꯟꯗ꯭ꯔꯁꯨ ꯏꯕꯥꯅꯤꯈꯛ ꯁꯥꯟꯅꯁꯦ ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯕ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯣꯏꯈꯤ ꯁꯣꯝꯗꯅ ꯊꯣꯡꯕꯒꯤ ꯏꯃꯨꯡꯗꯅꯤ ꯍꯩꯍꯥ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯍꯥꯏꯕꯗꯨ ꯍꯦꯛ ꯈꯪꯗꯦ ꯏꯃꯧ ꯑꯍꯜꯒꯤ ꯁꯦꯕꯥꯗ ꯏꯃꯧ ꯁꯅꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯅꯨꯡꯁꯤꯕꯅꯤꯗ ꯏꯆꯥ ꯐꯠꯇꯕꯗ ꯂꯩꯔꯨꯗꯅ ꯏꯃꯧꯗꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯅꯪ ꯅꯀꯨꯕꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯅꯈꯣꯏꯒꯤꯗꯃꯛ ꯅꯀꯨꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕꯅ ꯏꯁꯨ ꯐꯥꯎꯕ ꯏꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯅꯀꯨꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯧ ꯏꯕꯦꯝꯃ ꯀꯩꯗꯧꯕꯤꯔꯒꯦ ꯅꯨꯄꯥ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯨꯄꯤ ꯉꯁꯤꯗꯤ ꯃꯪꯗ ꯏꯃꯧꯗꯨ ꯂꯥꯛꯑꯝꯃꯤ ꯏꯁꯨꯗꯣ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤꯅꯦ ꯅꯣꯡꯃꯇ ꯏꯁꯨꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯂꯨꯗꯦ ꯊꯃꯣꯏ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯃꯃꯥ ꯑꯩꯁꯦ ꯐꯤꯕꯝꯅ ꯃꯇꯝꯅ ꯑꯣꯏꯍꯟꯕꯅꯤ ꯃꯣꯏ ꯅꯨꯄꯥ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯅꯨ ꯑꯍꯟ ꯃꯇꯝꯒ ꯑꯣꯏꯕꯅꯤ ꯅꯥꯔꯕꯗꯤ ꯏꯍꯦ ꯍꯥꯏꯅꯤ ꯌꯥꯔꯤꯁꯦ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯅꯨ ꯃꯃꯥ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯕ ꯍꯥꯏꯕꯗꯣ ꯃꯆꯥ ꯂꯩꯔꯕ ꯃꯇꯝꯗ ꯈꯛ ꯈꯪꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯅꯨꯄꯥꯗꯣ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯈꯪꯂꯝꯂꯅꯤꯀꯣ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯅꯥꯎꯔꯣꯛꯄ ꯃꯆꯥꯒ ꯅꯥꯎꯔꯣꯛꯇꯕ ꯃꯆꯥ ꯑꯃꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯩ ꯑꯗꯨꯒ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯆꯥꯎꯌꯦꯡ ꯌꯦꯡꯕꯅꯤ ꯑꯗꯨꯅ ꯊꯣꯏꯕ ꯃꯄꯥ ꯈꯛꯅ ꯌꯦꯡꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ ꯂꯝꯄꯥꯛꯇ ꯊꯣꯛꯇꯨꯅ ꯃꯤ ꯈꯠꯅ ꯆꯩꯅ ꯀꯌꯥ ꯇꯧꯔꯝꯃꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯁꯥꯟꯅꯃꯤꯟꯅꯕ ꯃꯔꯨꯞ ꯑꯃꯕꯨ ꯊꯣꯏꯕꯅ ꯐꯨꯔꯝꯃꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯗꯨꯅ ꯊꯧꯕ ꯅꯆꯥꯁꯦ ꯈꯔ ꯋꯥꯔꯛꯎ ꯍꯟꯖꯟ ꯍꯟꯖꯟ ꯁꯥꯟꯅꯃꯤꯟꯅꯔꯒ ꯏꯆꯥꯗ ꯐꯨꯔꯛꯏꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯃꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯊꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯁꯨ ꯄꯤꯛꯂꯤꯉꯩ ꯃꯊꯣꯡ ꯆꯥꯗꯗꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟ ꯃꯤꯌꯥꯝꯅ ꯊꯝꯈꯤꯕꯅꯤ ꯅꯌꯨꯝ ꯐꯥꯎꯕ ꯆꯪꯍꯟꯗꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯃꯄꯥ ꯂꯧꯕ ꯍꯧꯅ ꯁꯥꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯆꯠꯈꯤ ꯊꯧꯕ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯄꯥꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯏꯄꯥꯅ ꯍꯥꯏꯕ ꯇꯥꯗ꯭ꯔꯤꯕꯅꯣ ꯌꯨꯝꯗ ꯏꯇꯣꯝꯇ ꯁꯨꯝ ꯂꯩꯕꯗꯣ ꯋꯥꯏꯌꯦ ꯑꯩꯁꯨ ꯄꯥꯕ ꯌꯥꯔꯦꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯅꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯃꯤꯒꯁꯨ ꯈꯠꯅꯕ ꯌꯥꯗꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨꯀꯣ ꯆꯠꯂꯣ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯇꯧꯖꯧꯔꯣ ꯏꯄꯥ ꯆꯥꯛ ꯊꯣꯡꯕꯤꯎꯔꯒꯦ ꯊꯧꯕ ꯉꯁꯤ ꯈꯛꯇ ꯈꯪꯂꯛꯂꯦ ꯃꯄꯥꯅ ꯃꯥꯕꯨ ꯋꯥꯔꯧꯕꯒꯤ ꯃꯔꯝ ꯏꯁꯥꯗ ꯊꯣꯛꯂꯕ ꯃꯇꯝꯗ ꯈꯛ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯃꯄꯥꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯊꯧꯕ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ ꯋꯥꯈꯜ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗ ꯀꯔꯤ ꯇꯧꯅꯤꯡꯒꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯊꯣꯏꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯝꯍꯦꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯃꯄꯥꯅ ꯆꯩꯉꯥꯡ ꯇꯧꯔꯕꯁꯨ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ ꯉꯥꯎꯁꯤꯟꯅꯕ ꯃꯃꯥꯟꯅꯕ ꯄꯨꯟꯗꯨꯅ ꯆꯍꯤ ꯌꯥꯝꯗ꯭ꯔꯤꯕ ꯃꯍꯥꯛꯅ ꯌꯨ ꯊꯛꯄ ꯖꯨꯋꯥ ꯁꯥꯟꯅꯕ ꯍꯧꯔꯛꯑꯝꯃꯤ ꯍꯣ ꯄꯥꯕ ꯇꯥꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ ꯏꯄꯥ ꯀꯧꯔꯤꯕꯗꯤ ꯄꯥꯕ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯀꯩꯗꯧꯒꯦ ꯍꯩ ꯀꯩꯗꯧꯅꯕ ꯁꯦꯜꯅꯣ ꯏꯄꯥꯗꯗꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯉꯔꯥꯡ ꯐꯪꯉꯛꯄ ꯈꯨꯠꯁꯨꯃꯜꯗꯨꯅ ꯆꯦꯡ ꯂꯩꯇꯗꯅ ꯆꯦꯡ ꯋꯥꯠꯂꯛꯏꯕꯗꯨꯅꯤ ꯍꯣ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤꯅꯦ ꯂꯩꯇꯦ ꯉꯥꯛꯇꯅꯤ ꯊꯣꯏꯕ ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇ ꯇꯥꯎ ꯀꯩꯗꯧꯒꯦ ꯌꯥꯔꯦꯁꯦ ꯏꯆꯥꯅ ꯄꯥꯝꯕ ꯁꯦꯜꯗꯣ ꯏꯄꯥ ꯍꯌꯦꯡ ꯄꯤꯔꯒꯦ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯁꯥꯡꯊꯅꯔꯒꯨꯝꯁꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯊꯣꯏꯕ ꯑꯃꯗꯤ ꯃꯔꯨꯞ ꯃꯈꯣꯏ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥꯃꯨꯅ ꯁꯦꯜ ꯌꯥꯎꯗꯕ ꯃꯤꯗꯤ ꯖ꯭ꯋꯥ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥꯎ ꯇꯧꯅꯨꯗ ꯈꯤꯇ ꯋꯥꯏꯒꯦ ꯅꯣꯏꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯇꯣꯡꯉꯀꯥꯟ ꯁꯤꯡꯉꯛꯀꯦ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯄꯥꯕꯗꯒꯤ ꯂꯧꯔꯒ ꯑꯣꯏꯔꯁꯨ ꯁꯤꯡꯉꯛꯀꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯇ ꯂꯩꯔꯕꯅꯤ ꯇꯧꯒꯟ ꯈꯪꯉꯤꯀꯣ ꯄꯤꯁꯛꯅ ꯌꯥꯔꯦꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯣ ꯁꯤꯡꯉꯛꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯁꯤꯡꯉꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯩꯅꯤ ꯑꯩꯅ ꯅꯪ ꯀꯤꯔꯤꯁꯤ ꯏꯕꯨꯡꯉꯣ ꯌꯥꯔꯦꯁꯦ ꯅꯪ ꯑꯃꯁꯨ ꯄꯦꯄ ꯍꯧꯖꯤꯛꯇꯤ ꯋꯥ ꯆꯥꯎꯅ ꯉꯥꯡꯕ ꯍꯧꯔꯛꯑꯅꯤꯅꯦ ꯍꯥ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯅꯪꯁꯨꯕ ꯁꯥꯃꯨꯅ ꯍꯣꯏ ꯌꯥꯔꯦ ꯍꯧꯔꯁꯤ ꯀꯩꯗꯧꯔꯤꯒꯦ ꯅꯣꯏꯕꯨ ꯁꯣꯝꯗꯅ ꯊꯧꯕ ꯃꯁꯥ ꯉꯝꯗꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯣꯏ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨ ꯉꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯇꯣꯝꯆꯧꯅ
ꯍꯩꯃ ꯊꯧꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯉꯁꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕꯗꯥꯏꯅꯦ ꯀꯩꯗꯧꯔꯦ ꯂꯥꯛꯂꯕꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯨꯔꯥ ꯅꯍꯥꯟꯈꯩ ꯁꯨꯝ ꯊꯕꯛ ꯁꯨꯈꯤꯕꯅꯤꯅ ꯌꯨꯝꯗ ꯄꯣꯊꯥꯗꯅ ꯂꯩꯕꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯇꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯁꯨ ꯄꯣꯊꯥꯕ ꯉꯝꯗꯕꯅꯤ ꯍꯣꯏ ꯈꯨꯔꯥ ꯏꯕꯨꯡ ꯊꯧꯕ ꯅꯪꯕꯨ ꯅꯁꯥꯗꯣ ꯌꯥꯝꯅ ꯉꯝꯗꯅꯗꯤ ꯎꯔꯦꯗ ꯅꯪꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯝ ꯇꯧꯒꯗꯧꯕꯅꯣ ꯈꯨꯔꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯨꯏ ꯑꯁꯨꯝꯅ ꯊꯧꯕ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯃꯆꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯊꯕꯛ ꯆꯠꯂꯝꯃꯤ ꯉꯁꯤꯗꯤ ꯊꯧꯕ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯕ ꯑꯗꯨꯕꯨ ꯂꯝ ꯍꯦꯟꯕ ꯃꯤꯃꯥꯟꯅꯗꯕ ꯃꯆꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯁꯤꯡ ꯑꯗꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨꯁꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯒꯗꯕ ꯐꯅ ꯌꯥꯝ ꯐꯠꯇ꯭ꯔꯕ ꯃꯆꯥꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯤꯕ ꯈꯪꯂꯛꯂꯤ ꯃꯄꯥ ꯑꯃꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯊꯧꯕꯁꯨ ꯁꯣꯝꯗꯁꯨ ꯊꯣꯡꯕ ꯑꯃꯗꯤ ꯂꯩꯃ ꯅꯨꯄꯥ ꯉꯁꯤꯗꯤ ꯏꯆꯥꯗꯣ ꯃꯪꯍꯥꯗ ꯌꯥꯝꯅ ꯎꯔꯝꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯏꯆꯥꯗꯣ ꯑꯩꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯕꯤꯔꯨꯗꯦ ꯅꯪ ꯈꯔ ꯆꯠꯄꯤꯔꯨꯁꯨꯗꯅ ꯑꯩꯕꯨ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯃꯣꯏ ꯃꯄꯥꯅ ꯌꯨꯝ ꯆꯪꯍꯟꯕꯤꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯑꯗꯨꯅ ꯉꯝꯖꯔꯣꯏ ꯑꯩ ꯆꯠꯄꯒ ꯍꯩ ꯌꯥꯔꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯔꯦꯝꯕꯗ ꯅꯪ ꯍꯅꯨꯊꯪ ꯑꯁꯤꯗ ꯆꯩ ꯆꯥꯅꯤꯀꯣ ꯑꯩꯁꯨ ꯏꯆꯥ ꯏꯁꯨꯗꯣ ꯎꯅꯤꯡꯉꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩ ꯄꯥꯝꯕꯣꯝꯁꯨ ꯌꯥꯝꯅ ꯆꯣꯡꯉꯤ ꯃꯄꯥ ꯍꯩ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯕ ꯐꯠꯇꯦꯀꯣ ꯅꯪꯅ ꯁꯪꯕ ꯀꯥꯟꯗ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯁꯨꯀꯣ ꯁꯣꯝꯗꯅ ꯊꯧꯕ ꯃꯁꯥ ꯉꯝꯗ ꯋꯥꯅ ꯃꯆꯥꯒꯤ ꯁꯦꯜ ꯄꯤꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯣꯏ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯧꯕ ꯇꯥꯔꯛꯂꯝꯃꯤ ꯃꯍꯩ ꯊꯕꯛ ꯁꯨꯔꯝꯕ ꯃꯌꯥꯝ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯇꯣꯝꯆꯧꯅ ꯊꯧꯕ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯈꯨꯔꯥꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯕ꯭ꯔꯣꯅꯦ ꯍꯦ ꯊꯧꯕ ꯊꯧꯕ ꯌꯥꯝꯅ ꯋꯥꯅ ꯈꯨꯔꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨꯅꯦ ꯈꯨꯔꯥ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜꯗꯣ ꯑꯩꯒꯤ ꯏꯆꯥꯗ ꯄꯤꯕꯤꯌꯨꯀꯣ ꯃꯄꯥ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯈꯤꯗ꯭ꯔꯕꯁꯨ ꯃꯄꯥ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯗꯒꯤ ꯑꯩꯅ ꯈꯖꯤꯛ ꯂꯧꯔꯒ ꯈꯔ ꯑꯃ ꯂꯧꯗꯕꯗ ꯃꯗꯨꯒ ꯄꯨꯟꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯃꯨꯀꯣ ꯑꯩꯅ ꯏꯆꯥꯒꯤ ꯃꯈꯨꯠꯇꯗꯤ ꯈꯨꯠꯁꯤꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯕꯨꯅꯤ ꯈꯨꯔꯥ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯧꯕ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯩ ꯄꯥꯎ ꯄꯤꯕ ꯆꯠꯅꯈꯤꯕꯁꯤꯡꯗꯨꯅ ꯄꯥꯎ ꯄꯤꯅꯗꯨꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯧꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯄꯨꯝꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯃꯥꯡꯂꯦꯗꯅ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯅꯣ ꯏꯆꯥꯕꯨ ꯏꯐꯝꯗꯒꯤ ꯄꯨꯕꯤꯔꯤꯕ ꯃꯃꯥꯒꯤ ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯏꯆꯥꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯤꯀꯨꯞꯇꯣ ꯉꯥꯏꯖꯔꯝꯕ ꯃꯃꯥꯒꯤ ꯄꯨꯟꯁꯤꯅꯦ ꯃꯤꯀꯨꯞ ꯑꯗꯨ ꯐꯪꯗꯅ ꯉꯁꯤꯗꯤ ꯏꯆꯥꯒ ꯂꯥꯞꯅꯕ ꯇꯥꯔꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯄꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯍꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯃꯌꯥꯝ ꯄꯨꯟꯅ ꯀꯞꯂꯝꯃꯤ ꯃꯄꯥꯕꯨ ꯊꯣꯏꯕꯅ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯣꯝꯆꯧ ꯆꯪꯁꯤꯟꯗꯨꯅ ꯊꯧꯕꯅ ꯃꯆꯥꯗ ꯄꯤꯌꯨ ꯍꯥꯏꯔꯝꯕ ꯁꯦꯜ ꯑꯗꯨ ꯊꯣꯏꯕꯗ ꯄꯤꯗꯨꯅ ꯏꯕꯨꯡꯉꯣ ꯁꯦ ꯅꯄꯥꯕꯨꯡꯅ ꯅꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕꯅꯤ ꯅꯄꯥꯕꯨꯡꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯣ ꯈꯖꯤꯛ ꯂꯧꯗꯨꯅ ꯑꯔꯦꯝꯕ ꯈꯔꯗꯨꯅ ꯀꯣꯟꯅ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯄꯥꯕꯨꯡꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯁꯦꯟꯐꯝ ꯑꯁꯦ ꯅꯪꯅ ꯄꯥꯏꯔꯣꯀꯣ ꯊꯣꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯡꯊꯗꯨꯅ ꯕꯥꯕꯥ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯕꯥꯕꯥ ꯂꯝꯍꯦꯟꯕ ꯅꯆꯥꯏꯁꯦ ꯀꯅꯥꯗ ꯁꯤꯟꯅꯗꯨꯅ ꯆꯠꯂꯤꯕꯅꯣ ꯕꯥꯕꯥ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗ ꯏꯄꯥꯅꯒꯤ ꯃꯤꯅꯨꯡꯁꯤꯗꯅ ꯆꯥꯎꯖꯔꯛꯄ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯒꯨꯟ ꯈꯪꯉꯨꯗꯕꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯥ ꯕꯥꯕꯥ
ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯖꯔꯦ ꯄꯥꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯥꯕꯗ ꯁꯦꯜ ꯅꯤꯖꯔꯔꯣꯏꯌꯦ ꯑꯩ ꯉꯥꯎꯁꯤꯟꯅꯔꯔꯣꯏꯌꯦ ꯍꯜꯂꯣꯁꯦ ꯄꯥꯕꯅ ꯍꯜꯂꯣ ꯄꯥꯕ ꯁꯦꯕꯥ ꯃꯃꯤꯠ ꯄꯥꯡꯉꯣ ꯄꯥꯕ ꯑꯩ ꯄꯥꯕꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯖꯔꯒꯦ ꯄꯥ ꯃꯃꯤꯠ ꯄꯥꯡꯉꯣ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯦ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯤꯀꯨꯞ ꯑꯣꯏꯍꯟꯈ꯭ꯔꯁꯤꯔꯥ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯈꯥꯝꯕ ꯌꯥꯔꯤꯗ꯭ꯔꯥ ꯌꯥꯔꯔꯣꯏ ꯑꯣꯏꯔꯔꯣꯏ ꯉꯝꯂꯔꯣꯏ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯂꯥꯞꯅ ꯂꯩꯍꯧꯔꯦ ꯅꯤꯡꯉꯝꯗꯕ ꯃꯩꯔꯤꯅ ꯃꯩꯋꯥꯏꯗꯨꯅ ꯑꯩꯗꯤ ꯀꯧꯖꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯄꯨꯟꯁꯤꯁꯤꯃꯒꯤ ꯂꯩꯔꯝꯂꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯣꯏꯕꯤꯌꯨꯀꯣ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨꯀꯣ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯁꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯄꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈꯤ